Mr. TV channel YENGBIYU puna pudana manjuri kharibamna taramna okjari ngasi amuk anauba video ma pudana lakjare ngasi pujarakliba video asidi akoina hanadegi hena top video amani amuk phawa puraktriba video makhala amane ko ngasi aina leijariba mafam ase akoigi Charaga Khangni haiba restaurant amadani ko restaurant se karamba makhangi achapot phangi karamba akoina items phange do nga ucharake aduna location hana takjarake ko location se akoigi DC road tagi dum thobira akanda adum sigi LANGON ni ko leriba location sina DC road adum thobira akanda auto parking na yamni ko auto parking dugi opposite ne dum akoigi location se am line khangmane aduga akoi video du sudum ucharage ko akoigi Charaga Khangni haibagi location mati amadi ucharage aduga yam line di khangba location amazu oidene adagi location nungai ba khatang natana akoigi view yengbam haidi nungai ba ko chinga lera kanda dum chabam thakbam haidi yam ing chikna chaba ya mafam oidene ba ko adu location se haipet akoi cameraman maira ba ga tora kan haipet ulake akoigi chatpa gi lambi se ko sijagi chatpa gi lambi se dum oidene ko sidagi chatpa lambi se dum oira kanda akoigi sana kanda mericom gi kai haide no boxing Academy LEIBA changbam lerak tu kitang hentora kanda oigadoine ko adum irai laina khangabani ko Charaga Khangni na do location su tak kre aduduna akoi manungda changa kanda Charaga Khangni haise kyamu gyamna akoi da Charaga kanda Khangni haise tawdri kanda thawak tawdri kanda tawrak matungda khangba dumaina Charaga Khangni haiba restaurant se magi mahau se mu kamai na tawge adagi item sing sai pet ucharake adu manungda changba haurage ko akhoi la Sisang bagi si matik sa hapit. Lah, si matak quite top floor da oi gadoy ni ko. Koi na ka siya. Lah. Wow, view yang bagus ya, apa sih? Mafam se yamna su inge aduga akoi yam hangchik lang ko adum hausi summer ni dana summer oiraga su yam ing launa sabe aba adagidi mafam yam nungai ba mafam hai taraga di Charaga Khangni haiba restaurant si su ama oiga doine yamna nungai ing chi e adum numidang wairam da adum koithora kanda agi imanabi sing adagi imanaba sing adagi family pulap koithok pira kanda adum chaba da nungai ga da mafam ama oiga ko adagi location su adum nungai banina yang wana thiningai su oidre adagi adum top floor da oidoine ko haidi akoi ngasai uchagre aduga ai hojik phumi ba jaga sta sum yengo ko adum aidi view ji yengo ba asanga man ga ura kan yam nungai toi man ro yam nungai ba asanga man uba sidum nungai dana aduna asanga man yeng kan da asapo cha ba se ba kan yam nungai ba ne aduna mayam sula o Charaga Khangni restaurant da aduna Charaga amung tang khangmi na se ma khoi te sam tang mahau am tang yeng se hai tare ko hada khoi mu khang ching ba thamoi ka da lam dan ba jing sing di khring shi thori
ꯃꯌꯥꯝꯁꯨ ꯂꯦꯡꯁꯟꯕꯤꯔꯛꯑꯣ ꯂꯥꯡꯒꯣꯜ ꯁꯤꯖ ꯔꯣꯗꯇ ꯑꯩꯈꯣꯏꯒꯤ ꯆꯥꯔꯒ ꯈꯪꯒꯅꯤ ꯍꯥꯏꯔꯤꯕ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯗ ꯃꯈꯜ ꯁꯨꯅꯒꯤ ꯑꯆꯥꯄꯣꯠ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯆꯥꯄꯣꯠꯇꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯀꯣꯔꯤꯌꯟ ꯗꯤꯁꯦꯁ ꯑꯗꯒꯤ ꯑꯗꯨꯝ ꯂꯣꯏ ꯁꯨꯅꯕ ꯐꯪꯉꯦꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯃꯦꯅꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯌꯥꯝ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯄ꯭ꯔꯥꯏꯁꯇ ꯑꯗꯨꯝ ꯏꯍꯣꯡ ꯍꯣꯡꯅ ꯆꯥꯕ ꯌꯥꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯒꯗꯣꯏꯅꯦ ꯆꯥꯔꯒ ꯈꯪꯒꯅꯤꯁꯦ ꯃꯌꯥꯝ ꯂꯦꯡꯁꯟꯕꯤꯔꯛꯑꯣ ꯃꯍꯥꯎ ꯑꯃꯇꯪ ꯇꯪꯃꯤꯟꯅꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯏꯔꯝꯗꯝꯒꯤ ꯔꯦꯁꯇꯨꯔꯦꯟꯁꯤꯡ ꯑꯁꯤꯁꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯑꯣꯏꯅ ꯑꯗꯒꯤ ꯆꯥꯎꯈꯠꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯅ ꯁꯣꯝꯅ ꯑꯗꯨꯝ ꯆꯥꯕ ꯂꯥꯛꯄꯤꯌꯣ ꯍꯥꯏꯖꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯗ ꯃꯟꯖꯨꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯃꯤꯁꯣ ꯇꯤꯚꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ